Arambai News Guwahati da Maitelon gi pau tabri singbu yan han makta da chingangbam Sujitrani na khurumjari hojing asigi samlappa mariba pau sing lowirase Assam ki rajniti da angakpa ahongba moina Silchar gi hanagi Congress MP Susmita Dev ngasi Kolkata da officially Trinamool Congress ta changkhre All India Mahila Congress ki president asina asumna ikhang khanghodana madi Congress manungda madugi manam phawba lehendana ngarang athengbada Congress thadoklamlaga ngasi hektamak TMC da changkhiba si tasengna ngakningai oiri Congress ta akanba chaitheng ama pirambane Mamta Banerjee ga unaraba matung Mamta gi macha thokpa TMC gi General Secretary Abhishek Banerjee amadi party gi MP Derek O'Brien gi mamangda party office ta TMC changkhibane Changlaba matungda mukasu ngasi athengbada Navanada chatlaga Mamta ga unaragani TMC Assam gi president ki pham Susmita da sinarakpaga loinana mikhal naksilakliba Tripura gi thodangsu sinaraba yai thajanare Paugi likhuna magi matungina de Tripura da Mamta Banerjee na TMC gi CM phase oina mikhal thengnagani hangliba TMC gi Rajya Sabha gi phamsu Susmita da pigani haire Asumna Susmita na TMC changkhiba asida Congress ki senior luchingba Kapil Sibal na ningamdaba utladuna matang asida Congress leadership ki thodanggi wafam lai adubu matamaduda makhoigumba senior leader singi wa tabikide Susmita gumba young leader amana Congress thadokhiba si Congress ki hainingai leitana mangjabane Congress leadership ti mamit ushelaga chatli hairakre Nakalamromda Assam Congress ki President Bhupen Borana so Susmita gi apokpa mapadagi makoina rajniti tamlaki mahakna chatkhiba si party gi oinadi kharadi mangjagane adubu masi Susmita gi aranba firep oigane amuktang maithibada Santosh Mohan Dev ki machanipi amana asuk yamna lamhangnaba hongnade hairakre Magna Congress Thadok Lamba Sida Hakthinana Sokadori Basi Barak Tampaki Congress ne Pibam Asida Susmita Dev na Congress Thadok Pahibasi Baraki Congress Irakna Halambagumbani Haibayai Ngasi Guwahati da tujung ningai oiba amasung yamnamak nungaitaba thodok ama oina Sipazhar dagi Guwahati Borjhar Airport tamna lakpa car ama Saraighat thonggi railing da thomjillaba matung Brahmaputra da tasinbadagi car asida tonglakpa Rumiza Begum amasung Fakhrul Islam animak khudakta laikhidre makhoi ani asi tha amagi matungda punsi leipun oiragadabane Ngasi Karimganj district ta khundariba Manipuri khunai gi chakhut khongthang gi damak Manipuri People's Front MPF ki luching makhada MPF district committee Karimganj Patharkandi gi Bazari Sorada Khoirom Gautam Singh gi Ibudau Sanglenda Yumnam Dijamani Singh na mifamapu oidana semkhre Laishram Nirmal na president Moirangmayum Ongbi Ranjita na vice president Nongmai Kapam Babushna na general secretary Laitunjam Joy Kumar na AGS Nongmai Kapam Manishna na secretary media and publicity Lamabam Buddhajit na secretary finance Seram Mani Tomba na secretary art and culture loinana executive member Nipansu Khanki Yumnam Dijamani amasung Nilamani Sarmana advisor oina Khanki MPF Central Committee Vice President Hailakandi gi Thangzum Manilal na Mifam asigi athoiba mithung oiki haina General Secretary Nongmai Kapam Babusnana thadorokpa cherol amana phongdorakle Old Barak Valley Manipuri Jewelry Owners Association na Humudra Manga Suba Ningtam Numit Pangthokibaga loinana Lupki Chahi gi oiba mifamsu pangthokre M Indramani Singh na mifamapu Maifagi President Thangzam Brojendra na special guest A Birendra Singh Lupki President N Iboton Singh K Jayanta Singh na chingba miyoi kayana saruk yakiba mifam asida mathang tamgi damak President oina Binoy Singh General Secretary oina N Luang Tomba Singh bu khanki NCRT New Delhi na sinduna pangthokpa All India Children Educational Audio Video Festival gi kunmanga suba edition gi competition section da Manipur gi film director Birendra Salamna direction piba Manipur lengak na puthokpa COVID-19 versus online class na category asigi best video gi award phanglakre loinana film asigi editor Yoimayai Mongsabana category asigi best editor gi award su phangki Armed Forces Special Powers ek Apspagi Mayokta Thawai Kat Khraba Pebam Chittaranjan Mangangbu Ningsingduna Tarat Laksuba Student Smart Eardrum Day Inglisingani Kunmathoi Athoba Sigi Aroiba Yatapam Oikipa Bisnupur Kaithel Amadi Bisnupur CI College Konung Lairembi Campus Talaiba Athoba Sigi Khubamda Haikat Lekat Tamduna Pangthokre
Thorom aduda MSF ki President Khangembam Vidyasagar, Lubasigi Bisnupur District ki President Sinam Joni, Poirei Leimerol Apunba Manipur ki President Longzam Bem Choubi, Amuko ki President Haigruzam Nando Luang, Amadi All Manipuri Women's Voluntary Organization ki President O Kunjarani Naluchingduna, Laikhidrabagi Mitamda Ikaikumdava Utki. MSF Office Jiribam the Su Ningsing Thoramasi Pangtok Pagaloyana, U Chara Thaba, Amadi Social Service Thoramsu Pangtoki Haina, MSF Jiri Branchna Kanghalakli. Saireng Basingi Apun Balub Salna, Jahi Kudingi Piduna Lakliba Mana, Saireng ba Inglisingani Kunma Toy, Saknariba Isai Mayek Iba Nandalal Raida. Aduga Jahi Sigioina Saisakpana, Usam Nirzit Kumar, Amadi, Jahi Sigioina, Saiban Bagi Mingtolna, Saknaraba, Sagul Sem Tizendra da Piragani, Lauthora Cray. Patriotic Writers Forum Manipurna, Jahi Kudingi, August Kun, Imalon Ginimita Piba, Lebak Ning Bawari Macha Singi, Maraktagi, Pachami Te, Literary Award Kidamag, Lamabam Birendra na Iba, Imalongi, Mahau. R. Kathing Tangkul Literary Award Kidamag, Nandaibam Pramodana, Iba, Sana Ahingba Machu, Amadi, Dr. Saruj Nalini Arambam Parat Literary Award Kidamag, NG Bijaya Kaisamna Iba, Loishil Haudraba, Diary the Piduna, Ikai Kumragani Haina, Patriotic Writers Forum, Manipuri Secretary, Rakesh Naurimna Thadorok Pachirol Amana, Kangalakli. Like-minded group LMG Manipuri active member Kumbi ward number 6 Talaiba Inauba Nongmai Them Hauzik Mahaki Imungi Miyoi Pnamakaloyana COVID positive Oibadagi Awafam da Tariba Sada LMG gi Thomi Singna Lanai Oina Khaigatnaba Sale Amadi Nomagi Changdraba Yadraba Achatak Sing Ngasi Tengbangkre Lubasigi advisor Savita Mongzam Secretary Sorokhaibam Azid Assistant Secretary Ningombam Rani Bala Leima Executive Member Mayang Them Roshan Salam Bhazani Amadi Thongnawzam Sangit Chingba member Singna Kumbi the Laiba Inaubigi Yum the Chatuna, Salamadi Atay Mateng Sing Kusinaki Haina, Publicity Secretary Rakesh Naurim Thadorokpa, Chirol Amana Kangalakli. Department of Education S Nandak Pangthokiba graduate teacher gi written test examination da Jiribam dagi apply tokiba candidate kurma thoida local preference pibinaba all Jiribam graduate teacher appearing candidate ki maikei dagi haizarakli loinana Jiribam gi damak post yankhai humdoi hangli amadi district specific amadi non transferable ni Hainasu notification da mayek singna panbana Jiribam gi candidate da preference pifam thoktabra Hainasu information and publicity secretary Thaudam Ratan Singh na Thadorok Pachirol asida makhatana wahang hanglakli Jiribam da district amadi session court hangdokpi haina A Surendra Kumar Singh social worker cum advocate na Manipuri Human Rights Commission da wakarama thangat khibaga mari leinana Jiribam gi PWD executive engineer na report pirakre adubu mari leinaba awang bathagi official sing na report amatta pikhalaktabadagi ngasi human rights ki chairperson Khaidem Mani na order ma thoktuna September 3 fawgi manungda report pikhalaktrabade commission na makogi absence da complaint petition asigi matangda warip lawragani hairakre Manipur gi sing tamani gi nungsi chanabagi achetpa mari thamnanaba hotna biramba nongthombam bimolna laikhitabada emsuna thamoi shokna nungaitaba phongdorakli Manipur Peace and Identity Council Mapi Council gi president ki thawai puduna chingtam gi mari nungsinanaba hotnarambatanatana ing tappa lamdam ama oihanaba chokthaba leitana hotnaramba Chokthaba Naidana Kathoklamba Iyamba and Bimolna Manung Matam Chadana Hokiba August Tarahumdoida Taibang Tadokiba si M Suna Tamoi Shokna Nungaitaba Fongdokchari Iyamba Sinamatamamada Protection and Preservation Committee Manipur PPCM gi convener gi thawai su pudana COVID pandemic lamthengnabadasu achoba thodang lorami haina Information and Publicity Secretary Wangkai Mayum Rima Kana Thadorokpa Chirol Amana Phongdorakle All India Football Federation na Indian National Football Team gi damak Manipur dagi nupi football punna tara khalakre ngasi August 13 tagi Jamshedpur da pangthokadoriba Senior Women's National Coaching Camp ki damak final list asu hariba Manipuri nupi macha sanaroi tarasi khankhre hairi masi tasengna Manipur miyam gi chokthok chaningai ni amadi sports ki powerhouse ni habadu mayek sengna takpani Hanagi SNLC gi luchingba si thankyu hatkiba mihat aduna maram oiraga Meghalaya da akanba irang horokpaga loyana Meghalaya gi Home Minister Lakmen Rimbui rang resign tawkhrabani jeraga sida Meghalaya gi CM Conrad Sangma gi Shillong da leiba mayumda Molotov cocktail na petrol bomb na landarakre
Maurai Silongda CRPF personnel sing pudun lakpa gari amagi mathaktasu landarakre. Sanglaba chahi kungi matungda saram chatpa Taliban singna Afghanistan paishin kibaga loidana Afghanistan da amamba Taliban chahi rol amuk halakre. Taliban singna Sunni Islamic rule thamjinduna micham sing hatpa hauragani haibagisu mipainari. Nupi singda nungna thomduna hatpa nupi singbo sex slave oina sinaba mayam punna hatokpa aduga tamthiraba lengak amadi niti amuk Afghanistan da laklagani khanbada mipairaba Afghan singna maribak thadoktuna chen kinabagi lambi koithi thiri. Miyoi kayana plane gi tire amadi masa singda yanduna Afghanistan dagi bu amuktang thokpu thokhaurabadi haibagum matagum chelhaunaba fawba hotnakhi. Amukta fawba ukhidriba saktam amada ngasi ayuk Kabul airport dagi paikhatnaba hotnaringay USFC 17 gi landing gear dagi taduna Afghan ani sikhi. Airport ta C-17 blockmaster da tongba phanghongnaba koitan tanaba ukhi. Asumna airport ta irang thoktuna kapadagi miyoi mangasu laikhidre. Siragani khanbada mipaizariba Afghan singna American sing loba lakpa plane aduda chongkhat kadabagi kochen chenki koitan tanakhi. Jeragasida Afghanistan gi luchingba ghanina mahak maribak thadokhiba ase ikheng tadanabagi damaktani hairakle. Report matungina President Ghani hauzik Oman da leiri US tamna chatlaba yai. Afghan singna US ki mathakta maral siraduna Americana khanghogdana Afghan thadokhiba si Kabul bu Taliban singi makutta langsilambani haina warongnari. Nakalamarom da US na lanmi lising taruk thazinduna Kabul airspace paishinduna thamle masi makhoi gi nagrik amasung force soidangamdana pukhinabagi damaktani phiwa masida haujiksu Hamid Karzai airport asi NATO na control tawduna leiri UK su numit ni gi manungda makhoi gi nagrik lising amaga chawnga pukhigadabani atai leiba kayana su makhoi gi staff amasung official sing puthokhinaba kanna honari India na su yamdrabada Afghanistan da leiriba Buddhist amadi Hindu sing kanduna puthoknanabagi kanna honari Jeragasida Taliban singnadi President Ghanina leibak thadoktuna chen khabanina lan loire hairakli Taliban luchingba sing Kabul gidamak Doha thadokre Imran Khan na Taliban amuk halakpa sibu taramna okladuna Afghanistan minai naithang oibadagi kokle hairakhi aduga China na su Taliban lengakpu recognition pirakhibaga loinana Russia na di Taliban singa wari sanagani hairakre adubo Afghanistan gi nupi amadi nupi macha singna khangadoriba miot minei adu China na di tumina yengduna leiba ngami haibsi mamangi Taliban na panba matam aduda mayek singna uba phangkhrabani Haujiksu Indian chawnga amasung embassy dana staff chani Afghanistan da panduna leiri aduga Afghanistan gi mamingsu hongdokre Islamic Emirates of Afghanistan haina ming thonkre Aroiba dangasigi tentakpa maroiba pau khara Nagaland August 18 September 2 fawba unlock phase 3 laukthokre Minister of State Manipuri Karakhiba Dr. R.K. Ranjan numit nini gi official khongchatta ngasi Nagaland da thongkre center da minister oirba matung masina ahanba MPSC gi awangnongpok ki khongchatni Indian Idol 12 ki winner Uttarakhand gi Pawandip Rajan na laukre Trophy ga konana lupa lakh 15 gi check ki mana amadi Maruti Suzuki Swift Desire amasu piki Trinamool Congress nangasi West Bengal amasung Tripura da Khela Hove Divas celebrate tawkre Jahi 19 mathaki miyoi pumba COVID ki ahanba dose kapthokpa Kerala state asigi ahanba district Wayanadna oikre Afghan airspace thingjinkhre Air India na Kabul da flight ama faw operate tawraroi Taliban na Afghanistan pashin ki bagaloyana Mullah Abdul Ghani Barador na Afghanistan gi anuba president oiragani ngarang nomaijung numit Afghanistan military plane ama leibak asigi yumlo naba Uzbekistan da kaikhre Malaysia gi Prime Minister Muhyiddin Yassin charang naba marakta ngasi pham thadokre amadi England da wicket yankhai loba ahanba Indian bowler Ishan Sharma na oikre loinana asigumba milestone asibu yobangamba amata ngaraba Indian bowler su mahakna oiri Ngasi ngani di Arambai News Guwahati da mitilon gi pau sandok chaba matang installation jabaga loinana tabiri basingbo amkasu hanna khurumjari